ngasi sumaya Manipur top channel gi mai kai dige Myanmar tholiba thodo wathok sing ngasi goiba maroi I pauk sing khonga charakana Manipur top channel gi mai kai dige myam da share tawjagi ama sumyam hauji Myanmar da tholiba thodo wathok sing si adugi matik hena kan khalae masi yamna ma kiningai oiba tanja haibadi yokshilagaba tanja mani myam hauji ngasi phonggi si phongdigi maroi ba I pauk sing Myanmar gi ba update pizagi myam le phokta minasi More gate number 1 da leiba Myanmar gi outpost mai thakre Myanmar civil war tholak yana leide Myanmar Lanmi na lenga pashin khra patung da leba asigi mafam kya marum da Lanmi ga miyam gi marakta saunu unkhatna rakle phiba masina maram oiraga leba asida civil war ama tholak laba yana leide thajaba yaba mafam digi phangma pauna hai ngasi nungthil pung ani makhai rom tarakpada Myanmar gi namphalong da leiba balpabung village ki thong manakta Myanmar Lanmi na matik meyai leiraba bom ama phumjinduna pokhayan khre Misa miyam lanjena kraba khulasida sangsilaktuna Lanmina mathong maram khangdana nongmei round kyamarum kapkhre makhoina nongmei kaplibadu kanada pandam thamlibano haiba khangmangam khide adumapu misimina amade aso apana singbadi yaukhide pausina makhatana hai bal pabung village ki akhoi bida leiba miyoi kya amasu haukhiba numit kharanigi mamangdigi hauna mayum makai thadoktuna senakhre Makoi de sinatana namphalong manungda khunda laita duna leiba miyoi kya amasu mayum makai thadokuna saphagadaba maphamda senakhre marasida ngasi numidang more gate number 1 international friendship bridge maya nakna hangba Myanmar gi immigration office mya da leiba Lanmi gi outpost ama mai tharamle mai sakpadu Manipur gi more da leiba miyamna uba phangna khi haidi amaromda Mizoram gi Relief workers singna Myanmar military ga pro-democracy Protestors singa gi marakta civil war ama tholak yabagi akiba leire haina phungdorakli Aizol the base tawba NGO United for Democracy in Myanmar gi leader Ramloman hai Myanmar Army na haukiba numaijing numit March kungani panda Kalamio township ta Protestors singda mathong maram khangdana numai kapki Protestors singna su tangai fadan handuna nongmai kapada Lanmi taraga manga amasum micham manga sikhi amaromda makhatana hai civil disobedience movement gi thausil makhada protest mai khomjin ba haure amasum handuna kapnaba phirep laukhre ethnic insurgent group singnasu makhoi bu mating pangani haibu wasakre haukiba sagol sunumita gun god ki Kalamio tamna lakpa army amasum police ki truck tarama thoina civilian singna Tawong khayang da ambush tokhi maduda civilian mari aso opanangki official oidaba paw amagi matung ina November English singani ga kunna pangthokhiba election aduda mai pakhiba National League for Democracy gi member khara yauna refugees ahumlom Aizol sangjafam lauduna leidi Mizoram gi mahairoi loop sing amasum civil society organization singna India government amasum Mizoram government ta Myanmar refugees singi sangjafam pina ba amasum mateng pangna bataknari Mizo mahairoi singi apex body oiriba Ziralai Power MZP gi president Ban Lan tana phongdorakli maduni kariguma Myanmar gi pro democracy protesters singda matangdrabadi India na masabu malem gi khwai gi sawba democracy ni kauzaba yaroi Ban Lan amasum MZP gi lusingba singna handakta Delhi de satuna India government ki mihut singda Myanmar gi refugees singda mateng pangbinaba takna rupa laikhrabani haina su pawa mana makhatana su phungdorarbi yamnamak laibak thibini miyam haujuji Myanmar na thoklibasi miyam gi simu sungsu shuiduna pibiramu amasu makha satharak poina Myanmar gi oiba atopa maruiba paw khraga miyam share tawjage miyam laifok taminasi Myanmar da military na protest nam thabada siba masing hengalakli Myanmar da February amagi military coup adugi matangna military lenga aduna sathaba miyam nam thabagi thawong singna siba misam gi masing sangoga yankhai yokre haina Human Rights Group na ngasi phungdokre sikibi singa dugi manungda angang nifugo taruk yauri haina Myanmar gi Assistance Association for Political Prisoners na hairi saurakna miyoi lisinga niga satre ke yangkhoi gi mathoirom phakre natragana serak pikre haina group aduna haiki adubo military gi pham thado u amasum democratic oina mikhalda khanba government adu amuk hanjin halu haina demand tawduna Myanmar gi mafam punamakta numit khudingi oina sangchiliba miyam gi khongjang sing adu military junta na hatkani tupkani amasum phagani haina ki halaba phawa namthabang khidre ngarang irai gi thengbada yangon gi kaithel amada
CNN reporter amaga wari sanakiba miyoi mangabu phijam setpa khulai paiba police na phaduna custody da pukre han ohobi singi warol paladuna maphamdugi media na haiki amaromda sahi decade kya government ka lanthengnar kiba ethnic minority rebel group ki mahut chiliba Karen National Union KNU na Thailand ngamkhai paringda makhoigi mayum lamda khunja sing amasum khulai paidaba misam singda leptana bomb attack sing amasum nongthaki attack sing satharagibadu condemn tawki attack sing aduna angang sing amasum mairoi sing yauna miyoi kya hatkhare school sing lainari ba yum sing amasum khungang sing mang takankhre asiguma terrorist ki thabak sing asi yamna sengna local amasum international law sathina thugaibani haina statement aduda group aduna haike nakalamaromda free war ma Rangers koba reason aduda thabak tabo relief agency amagi matung ina March kun ngataret ki matung dagi kariyana paiba bafam sing misam dajan kya hatkhare amasum lising kun hena lanjena hankhre karen lising kun tra Thailand sakre adubo kari phibam dagi no khangdana kaya amadi halakhre sahi diket kaya marum central government ki greater autonomy tanduna minority group kaya marum na khongjang changsilakli makhoi gi manung dagi khara amadi khulai paibigi lanjak chansilakre kasin karen amasum rakhine Arakan Army yauna marueba group singi manung dagi khara na handaki military coup adu condemn tawkhre amasum makhoi gi terrorist singda military coup gi mayok sathariba protesting makhoi na ngakani haikre nisu pawamana makhatana phongdoragli loisila poina Myanmar gi ba to pa marueba content amaga myamda pijaramge Myanmar pro democracy protester manga amaga hatkiba ga loina na sikhiba miyoi sangwa ga yankai sure Myanmar February tarik amad military coup sathakiba matung tarakpada ngasi pro democracy protester manga amaga hatkiba ga loina na hauzik pawbra sikhiba protester sangwa ga yankai sure haina official source amana phongdorakli source asina haikibada Myanmar ngasi security force na nungmai kapada pro democracy protester manga amaga sikhiba ga loina na hauzik pawbra sikhiba miyoi masing sangwa ga yankai sure Myanmar gi oina nungti nimit khudingi oina security force na numai kapada protester sibigi masing hengalakpa taragasu lepa leitna protester singi irangdi hengalakli hauzik military gi makai digi ahenba sakti sizinaduna protest tawbigi irang asi loisinna yamna kana honari masigi saruk oina online threatik tawbasingbu arrest warrant piduna internet block tawsinkhre Protester masing sibigi sang nongmagi hengalakpa taragasu makoina sangsilakpa khongjang asi hena kansilakpa gum tawri apikpa town kya amana apikpa group sing punchilaga military rule janingdabigi kholaw lawba hengalakli central town oiriba maniwar security force na irang laksinanaba yamna kana honaba taragasu miyamgi ihaudi kansilakli hauzik security force na stun grenade amadi live round sing kaptuna protesters singi irang laksinana bohonaki adubo miyamgi ihau hena kanchilakpadagi security force na numai kapada miyama sikhi kha thangba Thaton town na miyama su sikhi central town oiriba bagoda su security force na numai kapada su miyama aso apanangkhre police amade military junta na di hiramasigi matangda karigumba comment amata pikhide Assistant Association for Political Prisoners Activity Group na pikiba statement amadari security force na numai kapra sikiba miyoi masing songa yankai sure aduga miyoi ni fuga taruk na angangni Myanmar gi asobo city singna nongma gi protest tawgi miyoi masing asi hengalakli miyam gi maikai digidi hauzik Myanmar thengnari bi ihawasi phattaba amadi aphaba ani gi marakta thengnaba lan ama oina lawbugo loinena nungti nimit khudingi oina protest tawba miyoi singi masing asi hengalakli Myanmar gi authority singnadi information control tawnabagi campaign ama oina irai numitagi mobile data thingjin khibaga loinena internet piriba wireless broadband singbusu kakthakre masi oiduna su social media da picture amadi message kharadi aduma thadok thajin tawnari haidina su paw mana makhatana phongdorakli and thank you